Tha Taramathoi hellaklaba Irang Asina Pikliba Angang Singda Chaona Cheitheng Pirakliba asiga mari leinana advocacy meeting pangthoktuna Meeyamda Khanghallagani haina Manipur Commission for Protection of Child Rights ki brand ambassador oina khallaklabi Mega Manipur School da class 10 tamlibi Jinatree Thounaojam na phongdorakli wafam masingasi yaral patalaiba Mega Manipur School da reach out campaign oina pangthokpa aikoi lairiksu tamsi laisusu khangsi haiba thoram amada mahangna phongdukibane Mega Manipur School gi School Management Committee amadi Manipur Commission for Protection of Child Rights adina sinduna pangthokpa thoram aduda Jinatree hai Human Rights Alert na sinduna New Delhi da pangthokpa Children Parliament da saruk yaba fangki hairiba Parliament aduda Child Right ki matang da mayek sengna khangba ngamlaki laiba fabadi MCPCR na mahaku brand ambassador oina hapirakle hauzik tholiba Irang Asina maram oiraga relief camp ta leiriba angang sing kadi pibam da leiriba gi haibadu hakthengna na yengsilure relief camp ta leiriba angang sing quality education proper nutrition amadi matik saba sanitation phangdaba kaya thingneraki masigi matang da miyam amadi mari leinaba sing da mapung phana khanghana ba honagani loinana chahi tarani pan sudriba angang sing bot thadaba yadrabasu makhoigi khonjel di tabi gadabani haina mahangna makhata khi thoramadu da social welfare gi director NGO Utam MCPCR gi chairperson K Pradeep Kumar amadi Mega Manipur Society gi chairperson Takhelembam Sana Jawbasu shakiraki दागी मतम ने सोशल मीडिया से हाइदी अखोई आंगांग सिंगसिना फत्तब रोम द सिजनबा अदु सिसे अफब रोम द एडवोकेसी तौदुना चाइल्ड राइट्स की मतंग द सीजनिंग बाय पामसै अदुगा एडवोकेसी तब मतम द आई खदना इन ब्रांड एम्बेसडर अम ओइ हाइदुना आई खतना तौब नतबा को हाइदी मणिपुर द लाइरिबा चिल्ड्रन्स कैसिना सु होइदी मखोइ की दमक त मखोइना वॉइस रेस तौजगदबने अदुगा कैंपेन्स कैसे हम मरु ओइ कैंपेन तौबा देगी हाइदी स्कूल्स तबु इंस्टीट्यूशंस तबु ओइरो चचरगा हाइदी मोइगी मतंग द हाइदी चाइल्ड राइट को बमलैसिदा नोइगी हक की मतंग द लोइना याउरी अदुना नोइना वोट पीबा ngamdrabas नोइगी वॉइस अमलैसिगी वॉइस से हाइदी मियाम न ताबीगदबने हाइबगी स्लोगन असे सिसे आइना इंस्टीट्यूशंस कुंबदे चटलगा आइना हाइजनिने